Imphal ki Minuthong Manaki Assam Rifles ki transit camp ki kha thangba geta ngasi ayuk hand grenade bomb amagasu leiramba thingnakre. Ngasi ayuk hairiba bomb asi ayuk pung 9:35 rom chatpada thingnarakibani. Bomb adu Manipur Police ki bomb disposal squad ki kangbu amana tekta kaidana defuse tawkre. Ningsing bayai tha asi ki taragi numidangda hairiba mafam asimaktada hand grenade amasu pokhaibagi thodok thokpa leikrabani. Manipur Lengak na chahi mari mapum pharak paga mari leinana ngarang mafam sinba thungna lamtu sengdokpagi drive chathakraba matung ngasi su Lengak asina chahi mari mapum pharak paga mari leinana Manipur gi district headquarters singda leiriba police station sing amadi tongan tongan ba office singda tree plantation drive chathakre. Drive asigi sarugama oina Thobal district police headquarters tasu SP Thobal Dr. S. Ivom Chana luchingduna uchara kayamasu thakre. Thoramadu da police officer singamasu personal kayasu saruk yakhi. Thobal district police na chatharakpa lamtu nana sengdokpagi drive makha chatharakpa oina ngasisu LILONG police station ki team na LILONG BAZAR gi akoiba mafam singda amot aukai kya sengdokre. Hairiba drive asida Chingkham outpost, Waithau outpost, LILONG municipal council, LILONG BAZAR development committee, ACA LILONG uku ga kusham naduna Manipurda BJP lengakna miyam gi ihul khangna thabak tawrakpa chahi mari mapum pharakpagi saruk ama oina chathakibani. India, Australia, Japan amadi United States ki luchingba singna punna quadrilateral coalition natraga Quad ki framework makhada ahanbo oina virtual summit ngasi virtual gi khuthangda pangthoklagani. Summit asida maru oina Indo-Pacific ki manung chaliba lepak singi marakta afaba mari thamnanaba amadi China na hojik chathariba thong sing asigi matangda khanaraba yari. Masigi mathakta luchingba mari asina COVID-19 dagi ngakthoknanaba amadi masigi damak hena faba hidak sing Leipak mari asida fangana basu khanaraba yari haina Ministry of External Affairs ki maikai dagi khangalakle. Ngasigi virtual summit asida Prime Minister Narendra Modi, Australia ki Prime Minister Scott Morrison, Japan ki Prime Minister Yoshihide Suga amadi US ki President Joe Biden su saruk yagadori. US President Joe Biden ngasi coronavirus ki laichit asi mapum phana thingnanaba $1 trillion 1.9 rescue package law amagi damak sign tawkre. Tawriba sign asida US ta COVID-19 pandemic na sokhan khraba singda Joe Biden gi anoba legislative kamari leinana anoba achoba administrative ki khongthang ama oigadori. US President gi Oval Office ta sign tawba aduda Vice President Kamala Harris su saruk yakhi. Match mangarak sanagadaba T20 cricket ki ahanba match ngasi numidang India amadi England ani gi marakta Ahmedabad ta leiba Narendra Modi Stadium da sanaragani. Hairiba match ngasi chaliba chahi asigi manungda India da pangthok kadoriba T20 gi sem sabo oigadori.